Houjik phaoba rescue touba ngamdana leiriba thoi amasung thoi ba anigi Chap Chaaba ma Khangdoknaba Ngashi DGP Rajiv Singh amuka hana Kangpokpi Da Khongsankhre ngarang DGP na confidential oina Kangpokpi da satuna mafam maduda leiriba CSO singi lusingba singa unaduna mafam khangdana leiriba naha ani asibu rescue touba ngamnaba khongthang paikhatki Kuki gi CSO singi lusingba singa unaraba matungda DGP ngarang thilpung mari tarakpa matamda Imphal gidamak Kangpokpi dagi halakhi Madugi matung ngasi amukhana DGP Rajiv Singh Kangpokpi Da Khongsankhre hairi DGP na Kangpokpi da yaubaga CSO singi lusingba singa masung atai mari leinaba mioi singa unaduna wari sanaraba yai hairi Panba yai Central Force ki recruitment yaurugani haiduna thasigi tang kuntareta Thobal district agi Ningombam Johnson galoina oinam thoi amasung thoksom thoi ba new kaithel manbit tamna satpada kuki militant singna phajin khibani adubu numit adumakta da Johnson di thadorok laga thoi amasung thoi badi ngasi phaoba kuki militant singna phajin duna mafam khangdana leiri amoromda Manipur lenga ki maikaidi gisu naha ani asibu tekta kaidana kanma ngamna ba thabak paikhali haina Chief Minister N Viren ngarang phongdokhiba leikhrei Loinena thogdok asiga mari leinena semkiba JSC nasu makhoi ani bu tekta kaidana imung manungda sinagadabane haina taksilibane